Information Service Television Network samna ISTV na lepalitena sandok chariba chayolgi akhana pathoramni Makokthongbasingiwari Makokthongbasingiwari matam sange ISTV na nuksijarba viewers singi mafamda kodol tamdana laksariba tasengna Makokthongbasingi hariba thoram simak puthokchabagi maroi maramdi Manipur imagi mapari mamum kayama tongan ba mana haina jaba hiramda mai palali mai pakre mai palakadori tasengna mai paklaba miwema nupa natraga nupi magna haina jariba mai pakadori lambisi phangnana ba honabada kayam yamna warai kayam yamna hotne hariba wapum si yamna marui ba wapum ma oirli maruina manipurda hainari art and culture Manipur gi sports angak papang na Manipur bu malem na masak tak na nabahon na bada achauwa contribution piriba area singduni taseng nabag hari wapam si chumi habisi ngasi bior singi mapam da proof wena ko ni pija gadori ada Manipur gi theater gi lamda taseng na lairiba hingiba punsi si kathok piribi thawai mani Manipuri magi mamomni ngasidi Manipur miyamgi khwaidigi hena thawaina khoidaraba dugumba theater gi artist moina miyam marakta aikoi loinena hingminari ngasi ISTV gi studio da Makokthongbasingiwari hariba thorum sida hauzik lengsin bin labiribi yamni kai khumnajaribi Chungkham Chandani Devi isagi popum si singjamai chingamakha liwalamidani ngasidi lengsin biribi iche mayumkham Chandani si Kunti Sabi hairaga Mahabharat ki Kunti Sabi hairaga miyamna thoidong hena khangnarbi iche masi lengsin bin labiri wari Sabi tanjasi logjege dun matam mahan jadana bior singe mafamda iche magi punsi aduga theater lainariba mari aduga tasengna theater gi lambi sida ngasi pawu leptana sangsilapam matamda honabirakpa phangbiriba award punamakse khangnanabagi tanjadu lawinasi Chima Chungkham Chandani Devi ngasi akhoi studio lengsin biri yam nungaijei Makokthongbasingiwari na adu mutaramna oksari ngasi sajagadoriba wari si tasengna kharadamak isegi biodata dagi lakhojaraga semjaba wahang singduni aigi wahang paringda lejariba kharadama hangjage isena marang kaina khumbigani pure singna pamiba makal gi nungairaba wari kayamasi chen libigani isebu taramna oksari thagachari Chima tasengna Manipurda theater hairagadi anoba wari ma oidre and Manipur gi theater gi movement si yamna phajari tongan ba theater gi guru sing leiri aduna malim sin thungna phawraba yamna iconic weba theater gi guru mayam su Manipur da poi hojik work tori masigi marakta chemsi yaubiribani theater gi artist moina ngasidi theater si karino Karmaina theater tauri habna singwa kharadang bihor singa loina ne semdi khangjen bitan jaju logjege ado wari si laksedring edani mi si loina ba artist we biya den khanjerimni adige move artist marakta tasengna artist must be born artist ji pokodabni not made hairi chemaga hekta phabanati masidi polokadongni kai ju hairi theater si karmaina no ichena pambigri si karmaina changa I kari wakal no theater si swaida han boina igi wang laksige hoi ai masita sengna hairagadi ai sana artist samo oirage haina angang oringadi khalakpadi leikide adubu angang oiringadagi di ai haina zabida isai ngangba adagi akoi migi matau tamba khotpagi ai haina bi kharadi leirakhi akoina angang oringada assembly mala hoigi ningai syam kana tawba isai adugumba si ai yam ngai yam saglai ado akoina isai gi artist samadi oidabanina isai sakpidi ngasi bawda oiba fangjade aduga tasengna di aidi artist samo oirakani haibasi egi pungda thajaba thamgide aina angang oiringedagi pamjarakpadi aidi lyrics yam thawai yaujari aduna aigi MN object ta aina ahum khak thamjai number 1 da ai ukil loiba pamki ado number 2 ai nurse oiba pamki adugi mathangda aroibada aina
aigi artist hai basi thami ai thelaga ira thami phaklangda adu aigi laibak phaba haigadra thiba haigadra adudi aigi laibukna tambada ai yang nganna yum pan khidana aigi pamjaba singse amata phangkhide aina yum pan ngai punsida aina yum palaba matungda ai college makha tamjagi adugi matungda ai si thabak macha ma hoju bhawbada ai irrigation and flood control department da ai master role ki employee ama oina hajiksu leijari hairiba aigi master role gi employee oina aina kaisampata office ka ba matamda aikogi kaisam thong top director leibi aigi imanabi aigi ikhagi di angang ni adubu office ta phaminarabanina imanabi haibatare haibi uchi mahakna aigi mong matausi uraga Chandani nang artist oiningbra drama yawningbra haina hangi aina ma adudi am yawninge adu karmain tawni ai akhoi nupada hangakhi haina tawraga aigi nupagi ayaba lawraga ai se mahakna aigi khwaidagi lamjing bibadi kaisamrani haribi nupi sini mahakna aibu society theater oja leikhidraba sargiyo GC Tongbragi theater da aibu pusinbi ado aigi punsida aina ngasi bhawada aigi lam sida theater haiba lam sida ikhong kabuk thang bangam jari base aigi adi gurudi sargiyo GC Tongbrani yam nungaje chima takpire horopagi wari se khangningi adiga mu sahi se khara mu lesson nare imnina haugi ba matamgi nuksiba wari myam ga siyo muning jangba ada childhood memories myam da angang wari ngi theater yawbi wari ga silir padu nungai jari mnya ko tajabu matam ja similar an society theater da change hoji habi matam da kharang ngalap na su yung kai pan bagi lambi da changbi hin takpi base swai da family gi charok khara da mak ko gi tamoni ko jerge semagi adu kadai da no dugi chai suna kaya leri adu kramai to badum family background kitam pandirmo tentak na haijage ai bungona su takpi kre ai singjamai singa makha da agi pokna phamlam damni aduga ai moirang khom kano loklau bung mathak moirang khom makha aduda pangamangi imung amada ai si yum palaki agi nupagi mami mayamna bobo haina khangnai pangamam prem kumar haina kawi ai icha hum lei nupa ani nupi ama hoji society theater da change marwai na ngasi si theater gi area se kitang yamna lakse ge ada leihidre lamdam sigi maruwaina phagi puba angakpa laigumlaba theater gi adugumba guru maharagadi GC Tongbrani and maina panbi hainari myamna ngasi sakna sonari amagi chawgraba magunni ana sigi guru sigi nakta leiraga theater torokpa matam aduda aigi theater gi colleagues myam ama tungan ba actor hai nupa gi side nupi gi side tawminnarakpa matam da haitare hai adai da phangiba training makal se isagi sahi kya muk sure aduga karmain tal theater se karmain hori ma karmain grow troke se ese magi woneni hoi masia aigi di ningba thungogdaba pelhogdaba matam haiduni ai matam sangna theater society theater da leirakhide tha ahum mari khak ai oza Tongbragi makhada lei lilasi production ama khaktagi hena tawgide mani mamau haina kawi play dugi mami adugi matungda aikhoigi civil service drama competition gi IFCD gi ona drama ama puthokpagi matangda aisi involved tawbi joy bharat kawa play ama tawki maduda matek ama agi side role macha ama ka kongki kaisamrani hairibi nupisna leading role lowki adugi matungda ikoi dana numit kharani gi matungda leikhidraba MDU gi senior most director Khaidem Bihari mahak masamak la aga ingonda ibema nang smaina aikhoigi play ama mamo ibema haidana play ama lei adubu kumi banupi masasi mapan out of station oire nang masigi play sem da kumbi yo haidana aibu haibiki madu aigi amna laibak phabo oiki ai play du kunghi magi mahut chillaga adugi matung tabadadi MDU na dum loksin gare ha si transition ni ko anu chimagi theater gi career si lakpo matam da
Changbo Buddhi step in the society theatre Taujeragasu, Hoi. Makata Lambi, Habisidi, Manipur outstanding weba, the saying a trademark wherever, Adugumba, Dramatic Union, Manipur Dramatic Union, MDU, the Liberian Tapos, MDU, link the artist Mona. Some of the Laxing is Oza Legidro Kadim Pihari Panbidi, Aduniamna, repeated to Eba, Sakna director in Tapidis, Masi Nixing Jabomatum, the Yamumaze, other acting Hibus. Masi theatre Giwishnu, film Giwishnu, Sumang Kumai Giwishnu, acting is acting. Acting and Hibus, but when the theatre acting kind of Hibus. Is it Kramai is Kramai Masi acting is Karino, Kramai Tami, is other acting is dialogue as it and Angbe, Rakut, Sangi, body gesture, movement, whatever. Kramai symbol. Masea. Ngasai ibung na mamang da highway ki badumay na artist service magi inborn quality kharadi laigadaw male laibam tho ihana logje ado maruina akhona dialogue ama deliver to ba matamda dialogue sina piri ba sikarino mana hayeningi ba sikarino karigi damak hairi bano kana da hairi bano habasima akhoni am han to ba machangi sentence sama laiba matamda Masida koi oza aina su ming panjarabada oza kaidem bihari na yamna kanna yamna aisi mana met laga sembiram bani mana hai any sentence dialogue sentence amada ai koi se ko hum yawgadabani hai karino kanadano karigino hai ba hum se soidana yawgani hai ri port si phajana thiyo aduga dialogue delivery gi port si thokani aduga Aikoidi Kang the Vanina, Sum Bagilam Sidi, Adukimatic art Hibasigi, Ipak Sidi, Adukimatic Park, Chowgre, Park Chowgrabam, Ngam Kai later, Samudragi, Ipak Tagina Paaba, Adugumbayam Taru Taruba, Art Ki Ipak Maniana, Aina Tamjari, Adugumba Sigi Ipak Sida, Equina Karamna, Masida Kumaga, Kraminas Hanagadagi, Kangdi, Adubu Wazana Hai, dialogue to Gimatungin and Angin Namai Nami Tugai Gadaba. No padabu, I know no bayadi. Saubadabu, my the Pazana later, Saubayadi. Adugumagi, my machet to Gadaba, Adagi artist summer, Oiba Matamda, Magi, Kangsian sense. Yam itatana mana Praman, Kudam when a pibiram bada, I could get Garigi Kongchatse. Pung Amadagi, any the home dagi Mari in a smana, Lakmana Tramato Baro, Hanalai. Ado ai khoi artist ai khoi gi di karamai da ko amatara mapung che taruk ta kadam maram de aina waji akappa gi cinema tho ame next da am harau wa cinema tho kadori ado de ai sika do batai khangchen chen jama sange madu ko yam haiga do bani hana takpi aduna ai gi punsi da aina ngasi miyam mamangda miyam gi seba gi damakta ikhong kharadang na matang chong boy kari boy hay boy heto boy sat pangamjariba ay ngasi tawjariba se ay gi oza lay khitraba oza bihari gi laman masing nai dana tole nai thamjari gam nungaji dialogue habasi kitang demonstration hagadra sini sumani habi matamda acting is na sumani yawgani sumani to busi bunena karadang akhona khangjaba yaba adigi nauna theater bu pamjaba changningiba nauriba artist sing da haitara artist wajini ba kangbu sing da karaga su dum tips woni pibe yaba ada mati amtang lokho pibe yaba 1990 hairiba sahi sida akhoi na Allahabad night sangana sinba Allahabad ta laiba night sanga hairiba kanwasina organization sina sinba drama and song dance plop apun bagi competition sida ai best actress ki mana malogjagi hairiba play dugi maming di lamkhai wa thok haina kawi adu akhoi na Allahabad ta sigumba akhoi gi drama competition nama yaw ba haibasi yamna sengna lengdraba wafamda theater center Manipur na thabi bangaktani ado ai Manipur da so haiba place makta da ai best actress ki manadu phangjaki loina na makoina khoibu Allahabad night sanga da thabi bani lamkhai gi wathok lamkhai gi wathok kawi adu ga ai bana khoi gi yumnam lai kai dagi khoi dia hoi gi moi kaka amana ibani ada lila sida iche medical chari no ai si iraibak phabana MDU de hek changbadagi aina
ngasi phawda haiba tare ai leading role natana amatta laude ai side role amta lauba phangte heroine haiba zatsi ena loina kumi simagi tuan quality ni ko yaurum mani heroine sabi bani masi akoina ta sinba ngamba nati nungshi pami masi tawhalage ne hairaga tawbaya banati ishorna pibi badu akoina khara hotna jabani mana pibi rakpado khoina khunjabani yazabani jam nunga je hoji lamkhai wan thoki phajarba akoigi dialogue ki matang ma haitar dilagi matang ma kara habi gani Masi samna kwa magi nupasi hat kare khoi border dispute haiduni border gi matangda magi nupasi angam mathaw mani ado thangnaba khulgi hairem kangbi su hairi basiga border gi sayet na khara lei adugi matangda hairem kangbi su sida ado khoi gi nine noi gi nate na haina basat pasta hairem kangbi su hairi nupasi yamna thoi chat wang chat na ba ai mangai re hena leijaba mioi amakhakni maga yet na badagi hairem kangbi su hairi nupa sina aigi nupa kano se nongyai sakha marem ba hairi base mana longnam taraga hatukhre hat pasida magi nupa oibani na nupi sina ai ene sajari be role sina aigi nupa si lamman amatang khombira badi kanagu mamtan khombiyo na mathang mathang hairak pada mai mapa da moirang da mulaga hai mana hai Sabi ko panthau khumaniram dam gidamakta isabi nongyai sakha marem bana hairem kangbi suga saina pung thona bada pangalli thoi chatnaraba kangbi suna sari khauk tek naduna minam nyawa koloi duna isabi aibi chaibi krene panthau khuman moirang kanana Isabi mang satan biu namo miteng pang biu iabi dene apok pa haina mana hairi phoki maroi na ariba akogi londa puda se sinraga ngang poluni sida phajaba tongan bhai tare masigi masak sima yamna chauna mamitari chim yam nungaji simo hojiki lamkhoi gi wathoki matik ama sing maka tajarapada amu nopana hangjaningi si Lila sida sanarakpa matamda tongan ba genre hedi magi wari sidi tongan ba makhalgi wari oidorini ada wari duna demand tawa character mayam sigi magi masak machu loi onaga dorini adu tongan role si logi pa matamda certain emotions habadi khara hojike damaina yamna tragic oiba more comical oiba satirical karino khara nungai ba dagi khara langthok ba khara akan ba khara nungsi lo yaugdorini emotion hai tare masi karmaina sagali acting torok pa matamda ise doga masi mayam si phangna bagi chap chawa awang ba thaki emotion du phangna bagi artist na yauna bagi my practice karmai to kapagi harga ai simana phamida na kapeta ya ponati magi emotional oiba khogi Karigumba I script to the lady report to the Aidina Tetana. Adordi Aina Nungshiba Portama Karamina Sagat Kadagi Kaluraga Adagi Masimaru in a soriam sangi. Sorsi sangi Akoi su Yamkana Aidi Kangjaba Hijabadinate Ishona San Bidana Kara Lambishi the Sangjera Pagiwadani Adomana Sorsi Simana collapse and freely labor the quick kapayaroi. Aduna akoina thanung dagi akhoidog dagi pukhalaga sordu thinga thamaga maduda wahalaga koi manung de hi aga leiba pot khara changi amase isam samna de ta kapayaro adugi pot to ga loina na dialogue delivery tawraga di automatically adum kapakane na khali adu ngasi se ise adugi maru ina yamna season tawrba sena artist mani best actress masing langam dan phangre when su tanja san panjarakani aduga power ba MTU da lebi ba matamda director mayam su loinara thengaraga associate tawra laabani aduna hojik nojari ba ngang sing hojik akhoi gi program simaksu yengba marakta theater artist mayam yaurongani adu isimsan ga wari sana ba isi why not moi yam su nungarongani adu yam su khangningamgani ramai tawni acting swaida kitang aina kappai jismai tawrogade akhoi nismai sagat pa yai no pa jismai sagat pa ye akan bagi berry rasgi singar rasgi ras kuding maki asa pasu ek saja kitang masa kain kain matu amani dang tambiram ba yabra dun hai ado khoi gi
physically gesture kharasu yaw batai kap ke haragadi aina sanga torga kapadiya ro ha duwa asaw ba bir rastangang ge haragadi ai khara isa sida jamna karino ma khogi isa mag to akan thau ma ba sang je adugumba ma changi hariba kappada bu ai smanga torga ima ibungo na kapadiya ro hariba kappa haibasidi yam nungai traba thamoi si so aba matam da kapakadori mina aise khara sokthana leraga sor si di sange isam samna aine heta kapage ne imagi bungo haiga daba potsi imagi bungo haide kappa yaroi hariba adun isagi physical gesture kra su sangi loina na ras tu khangba ma change then adu sor gi mateng yam lo batai sor se ai kapage haidi Aidi kapakani hariba isi kape pije tar isine ba adugumba khara sangi natragadi yade adubu aikhoina hariba sida yabiningdaba yaubigani maya mi oi bahabsti amaga manadabanina adubu oja singna takpiramba aikhoida tambiramba adugi matungina aina kharadang khangatjaraga khunjanjaraga aina kharadang mayam da phongduk jabani ada ji chema se lakchaning so ji kapak boje phajina emotion si yausu yaubire kappaga kap marakta pi si tar matungda aikhoina daluk delivery tawbose sagi nung hiknaba hikna madreida hairakpa gi phajabase masi kari no lila amade ketel lokot bi ai chemana jang na tawi ki ba phajaba mate ka matang ka mate lokot bi ada da dalok mate amtang anything hajin bi kramai tawni adu aina adu maina khara emotionally aina khara tawjabadi mahabharat ta ki tawrasira mahabharat ki ai pha badi dum phajabani adu bo ai kanogi damakta precaution gi damakta ai hangdo agadi thamjage ko hoi Kunti na magi macha asengba magi punsigi ahanba icha haibagi nungsibado mangona masak taambadi karnani adugumba karna maraibak thiba mamaga leminaba phangdraba adugumba karna si ubada kuntina hairi kari nikli thamoi karigino pirang I hauriba nangna samu khongthang gumlaba wakhal na lumtharaba mamagi masak khangjaning banang ngawduna thijariba mahakpu uraga mani ai arjun pokpi mamani ningsinglibra kanba nang nastra parikha gi matam dani pa masa matik thok na chong thorak khibar jun lamba gi matang aduda char jana marak khai na angki bado nangi pari puri hai khibadai borot bangsada pok pasada naudadi khumit khodang machaga lamba pawaya de hai na Madudanang nanakot na sa thik nanongdon angan babuyeng doon lep kiba. Madu ubada kumayeng libilay malising-lising gimaragtagi arjun pok imamatani sanagi zabalika manung day singsay doon alak na kiba. Matungda. Yahi pabadur jadon na dusason thajilak to na nanggi kujeng hangjilak na singsilaga. Laibag miya mamang magtada. Durjadon makut mang nasanagi sa pudagi sing hayrak pa. Isinggi irik-irik tarjon popi mamagi mit kipiyaw kibane. Nang di kang liroy baikartan. Wonderful ado cema sini. Angakpani aduga paksa chuna chana bai mi khuting mana mi gi sinban de pu na le ba semagi kunti gi dialogue si masi ngasi ICB studio lingsim me Makokthongbasingi thorum sida tobi ba matamda isamang ni ado paujeri ba se do yembiri ba punmaksu tong nungsiba tong nungsi graba dugi ras meam du sene tapu sem nungai ji
Manipur gi nupi artist singi magi fiba mai tare status ai tare kamai na tawri chima kamai ubi lila yaw sida nupi sing thengnari ba awaba nungai taba whatever hoi kari to awaba nungai taba haiba sidi masana legani nungai basu legani ado ibungona su hena khangbirabani mipung khudimangna khangnarabo wafamni ado Hajikti Manipur da lairiba artist film gi oiro aduga theater gi oiro ko lairiba mayam si status ti yam wangkhatlabani hujik se yam thina wangkhat khre matam ama aikhoina ahamba drama yawa matam phawda iwang dabagum aikhoina lambi da satpaga simina laknaba si akhoi dum mate khra thengnagi adu yang koina di thengnagi dre aduga aikhoina MD hall da leirakpa matamda aikoigi ahalaman singna wari tawbi ima tondon kana leirambado moigi matamdaga di yam thina adugumbagi nungaitaba si leirakhi haina tajai adu akoigi matamdadi adu mangdhare hajingna amuk ke na mangre jikti film tawi theater yawi haradi hena bu wangkhatpagum na ui aidi yam nungaje theater si tajari ni kai yam chunggedu isenga si lingbi ngai su khumbi gani Manipur ki theater ki movement si chatti chali hai adu khogi slow course hai tare adu ayang ba gari dong di oidre masi khara tapna satpa san gari ki mong da chatti chatlaga su madu mangam kya san da badungna adu wane chatle na adigi maru na sungchan san de habdi adi yam salam ya adu akhoigi Manipur da film gi matam oirak pasida koi theater gi movement si khara nemdhabagum leiba male adar maruina sigi theater si magi movement si gyarap to wai ni chalhan bagi damakta jinga saipan be theater center gi yauri example adagi maruina koi civil services ki competition mayam tawri adagi tongan ba organization sin ba koi gi mafam haitare yam kanna di honari ba ado swaida me am da thambiu aduga comment haitare semagi weba wapung kharasu thambiu pharibara karmain to honingi aduga koi gi theater ki exposure se khara yam pi ya na ba khoi si kari to tai da swai de kamai phobi hoi ada ayam bana hajik se khoi gi Manipur gi praja sing si film de hena thawai yaw ki bogum maram di film mai sinadi adum inung nungai ni yum da phame yeng bayare tumme yeng bayare hippe yeng bayare hariba aduga magi di zara satki bani na khoi gi mi sing sina praja sing sina people sing sina yam nungai ba akhoi gi theater ai sidi ngai drama ji tawni sin na mu sing ni adu muk tawni adugum basina khara sum mayam sina cinema wena hena pamjilapagum tawi adubu aduna mayam gi opinion mayam gi apamba magi kanu oiragasu theater si tawdrabra haragadi mafam khuding makta theater si tawi laikai amada khudam pramana na singjamai heta haisi singjamai da mafam kaya muk laikre wangkhai de kaya am lai uribok sagom ban mafam khuding makta lai adu theater gi world se khoji saukhatra haragadi ai khogi lai guma ba waja ratan thiam mingwena pallabada laigidraba waja keno kanahailan adagi oza samkhai boto mi makhoina tawramba adagi zik still oza khoigi yumnam rajen mayam sina angak paphangna adagi khoigi kesor jitna karina adagi oza khetri jugindro mayam si movement si angak paphangna tawi hajik yang kanna tawri ada moina theater gi mogi NST gi kangbuna karina theater is karino krai da tawgadam na khoi jikar maina develop tawgadagi update ka main tawgadagi si moidi saba thakpa changdan honai aduga ai khoi gi leikai da kari da tawriba kangbu se kadagudagi ai gi sangoi da drama am ninkhalaga ai gi mantop da drama am ninkhalaga ad khusam naraga theater is karino akhoi jikar maina work tawgadagi aina mayam kharadi punjilaga work chi tawbiba phai hana lawi aduga artist sama maruina theater sina karigi damakta idi handara ino haina khanbada ai moto na di karino haraga artist saisi hata mi mata pharaga biam nang heroine am da kumo ga hata artist oi basi ai khar waga dra kali artist saisi oi ba mata na magi quality khara mangonda kari lei magi structure lebra magi voice lebra ma healthy oi bra artist da kwai di man ai gi
ꯑꯩꯅ ꯍꯥꯟꯅꯗꯒꯤ ꯈꯟꯖꯔꯛꯄꯗ ꯑꯥꯔꯇꯤꯁꯇ ꯍꯦꯟꯅ ꯃꯔꯨꯑꯣꯏꯕ ꯄꯣꯠꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯃꯥꯒꯤ ꯍꯦꯜꯊ ꯑꯦꯟड ꯀꯦꯔꯦꯛꯇꯔ ꯕꯤꯍꯦꯕꯤꯌꯔ ꯑꯗꯨ ꯐꯔꯕ ꯃꯥꯒꯤ ꯁ꯭ꯇ꯭ꯔꯛꯆꯔ ꯂꯩꯔꯕ ꯃꯥꯒꯤ ꯚꯣꯏꯁ ꯂꯩꯔꯕ ꯚꯣꯏꯁ ꯐꯥꯎꯗ kaya khandaba ya maramdi akhoi afau afau India gi singer kaya magi voice irei lejadra su magi raga da kari da leigraga di ise ta we dumain tawdana artist ki su voice phataba mi su artist ke mai tongan ba talent ma legani adu artistic talent haiba di amadi legane ba natadra ngarang size da kano singju yola manupi du akhoi drama pangkhato namda yaw haidi yaw gani adu ba mangonda artistic talent to khara wat kadra khali adun artist ama khanba matamda artist ama oibada kari changada ge masibu yengmada artist ete manadi ni bu he ubada artist ki tongan ba structure ama lei haba adu munna khalaga artist hen bi pai each and every person ekoi ni power no pi or artist ngaktani adu but akoi theater da work taw ge haragadi magi special kenoma quality ma lei pham thoi jam nungai je yam phajana jam sima habire ada ai sai hangjaning ba laksani ba point na theater se now hoji semna wari sabi bada living legend when lairaba manipur gi natuna international when iconic figure weraba sri ratan thiang panbiri ojagi ado leigidre oja kanalan gi panbiri leigidre sanakai botombi gi oja sigi panbiri moisi manipur gi yubi mukhong home theater gi guru ngakani mani natta bado jai oja yunam rajen gi panbiri aiba second ate academy phangdana mai su tungan ba magi meru net na chingba khotpasi angakpa mani mai hanglai na chingbasi sigi makal gi theater sima leira kan sida ngasai gi more traditional wena mdu harisine manipur dramatic union hairisi masi akoi pokse dingi tama lai hak tak dagi leira abani sida oja kaya ma leigrabani artist kaya ma leigrabani akoi gidak leitu myam su yawrabani sigi sanari ba play makal se mdu gi drama room hall gi drama adi somna kan hoji habi bo ja myam sin puthori ba nsd kari de pass out myam sin puthori ma makal gi ani si mdu gi drama gi phibam ji kramai leiri gi masidi lung khenai ko amaga iman manadi mayam na so hai akhoi na kaigumba drama ama kari ma dialogue ma no mdu gi melo du tor kan ne kai mayam na ubi basya akhoi gi mdu gi kano se drama style se melodrama ni hai no adu natti melo is di lombak te yawe ba aduga aikoina melo ngakta tawrabrai di mdu so akanna thawlila bhari im tawi hariba melo hayan melo kaino do khoi ba khoi su khoi mun magi definition pi oi do khoi khangde tawbadabu melo tawro dis mind taw do ni di khangba oza singna takpi bai matungina aduga rumol mdu loin khenai drama style je dagi hariba pangriba oza lai oi graba mayam prithvi da bahog da maming chatlaba dugum oza guru magi tongan tongma theater gi lila magi machat se adum khenai hai dai bo ada akhoi gi na mdu gi na karmain taw gi haba bo ayam bane historical play gumba ada social play gumba si tawi social play di oraga gi melo gumba na mapung oi base sikar tawi aduga khoi gi khoi ru mol hoi da taw bas ga khara khena ada aujiki mdu gi da khara ga yamna muk chaksin jara wari sajari ni adu chema lila kya mukti mdu gi kumbi khre so far aduga maming panba sumning sing di khara yawra di khara da ngot pan lila si khara kum gre adu ai masing di haizeroi maram de ina kaw gi besu yawi adu henjan badi haizening de aina khwai first ta kum gi besi mdu da haziki ngasai angang bema asalata kawi lilong dagi mana kumambani mama uibe ma haidu place hoji ai gi film world da manem do mamau do hingsabi do hebra karino maming ama tholaga tawriba place mak just ai gi mdu da mamau uibe ma haina hadi semni hanan ba kung hiba hanan kumi ba place si place ni aduga adu kumbadagi di mathangda in mdu da kumbasi leigidrbi yamna prominent oibi oza khaidem pramodini mahang ai iba mama do leisabi do angaubi do hariba place komi masi aigi hak isagi original cast ni ai laibak yamna phagi
Ozana Ibirapa, Mamadula Sabido, Angabida, a full success. Jimmy Rose in the character. I see heroine Duni, Lilasta Kumiba, leading role, Lori Bisusila, Habinu PC, Aina Sai. Masi Madame the plastic, Kasiam Satnare. I see Naurga me at the plastic, the Carmine and Ngau Gibano, Gaibasi. Utli mamay da ang bidu oigi doctor manalayang aga phagi doctor dana mabu logi aduga masigi wari si real story the base tawbani haidana khaide moza pramodini sina ai bumagi mayum da kauraga in detail wari si libi adugo ai bayam gi viewers singi mamang da di adugi manung thitpa in detail di haizararoi adugo aina matam du kayamuk yamna lila si aina pamjabagi haibabu ozana masak takpi aina sariba angawbisya ozana takpi dana nupisi mayunda chatle aduga mana ngawri sikara maina ngawri no mazikara maina setli kari sandal tongi adagi masam kara maina ka ipi kara maina illi kara maina wangangi ka haibasi aina yang kupna nutigi matam kara chatlaga yengje yam nungaje ado swaida ojiki dalong matem tang ningsing birira sim sentence am tang wore suye oji sabi ki character do susila ki character se susila ki character se matam sti yang koi gire sahi kuntraga nithoi humdoi shugrabani na aise yam kana din ningsing bathok tre adai da aise angau bidu oi doctor sina layengi hospital da le ado yam tien ba dialogue macha makatang haijage ado masigi dialogue singang bada doctor si khoi lei gidraba egi marup gunindro mana Sabi bani ada ma aina si dialogue si taw ma dan noi aina ai acting du tawraga ngang bada acting kaso kara yaradi hapsen bi aina mana engon question yam tawba nang si kramain tawno karino aduno adano haina yam tawbada aina dialogue si idi kaw hrabani ko ada doctor sa ina yanga magi mieng do artiam na lebe mieng ni ado mai da no kani ado sidi khara suai matam do long gap flavor bani na kwa simi yam nungaje ningsing birine lila se ani gum atop lila khara dang pan bir ma yabra mama do lai sabi do ngaw bido gi mathang da isi hingjara e matam bag sida adai kabo krabi kabok lai ai bukari nungi no tasaduni dana kaina lilasi makhal khara kumgre loina na si tawring da akoi chahi gi oiba occasionally pangthokpa drama da nursing gi mamasi kumudini ai sajai adagi akoi tikendrajit play da ai kano sai Mrs. Grimwood sai si di si tungan ba interest balong yawi do ba iba Mrs. Grimwood ki Mrs. Grimwood ki di ai mati ama dum tak sa si tikendra ki to ikamudi khangna wari bore su Mrs. Grimwood ka sare ka haibagi so da another character mathol ka duri ba akamate matim tanga chimlo khapi ya Mr. Kundu hana nupa ma yawi adai du da mabani wari salaga masi di character si yam yaw di ko masya mati khra yawi ado kano sina Mrs. Grimwood china Mr. Kundu da hai Mr. Kundu nang Manipuri sing karambani kale Manipuri sing neat and clean oil yam furry tikendres ki nungsibuwari dumamu ningsingale chemya nungaji paramsu panbire ado yam de lerum kini amani dangam tang ningsing biramu lila se ado aina latest khara thengtarakpa matam haidi hojiki ahan matam du dagi sum lakpaduna adugi marakta adum akhoi theater center gi dei kari gi competition myam je competition je ai akhoi civil service ki mayam ama ai kumjai ado ishorna sanbi dana haibdi masi ishorna yam sanbi bani ko ai sigi fil sida aina karisu to bangam banatti ai di ishorna pibi bani maramdi ishorna aibu nangi karigumba khara leine haidana aibu kokshin biba mali aduna in any competition ji yaurubada ai first or second si adum phange adu marak tu da aina akhoi civil service ki da mayama makungre ayum gi mau adu da ramer sumati mayama makumi adu kano su akhoi gi nungau gi ting tha khol hairiba akhoi gi
Oza Yumnam Rajin Ibiba plays Ishukumi, Adusu best actress ni. Adumaina Mayama Makumi Ainuogi Tang Takoldagi, Matekama, I Pakatsaki. Nungogi Tang Takol Sida Magi, Adusu a leading role, Silogze, Mana Aduna ne best actress, leading role, not the best actress Pangde. Adamana. Masagi magi masasi akhoi Tajmal sabda miyo ke asigiba nagiba madu ozana yamna mapung phana utli hairiba khudong thiba magi masa mawa kaina ba magi mapuroi ba kaina ba masa kaina ba mayam ama asigi wari sidi aina haibna kano loi bada ngamaroi loi banai ba leiraroi ado mayam ama leigre background kari kari no haibada ado maruina ozana paring sida ulibadi nur fatima hariba nupi sigi magi machaga mapuroi baga magi nupasi yamna khoigi kanoni haye head mystery ni haye mase yamna haiba khoigi kanoda hakpa khotpagi mai sabi yam haiba khoigi kari haye Allahabad yoram daida lama mai kaw riko koksida leitre ai ningdiam ningjang mari so kaw gandabne ba adugi lamduda leibani adugi lamdudagi agra tana kauraga masi asigi tabak sida work sida season ado hairiba nupa asigi manakta magi nupi la ai macha la ai matam khragi matungda maramdi Tajmal sabda sahi kungani thoiga samman samdes sangi hana wazana ibirami hairiba matam si long time nina magi nupi ga masa ga sula agale mai masa sti hana bu inagre mapai manakta ado mogi sagai ga sadra khotna to westa masa si sagai dagi taraktada angang ji siye siba sida Sajana Kashu care look de see was a putoro kaina tobani. Ada mama sina di machaco bonina laga imai buona cup tranquotana to was a cacono say Tajmal Sabada she and I make up miracle tanning de kind of hydropony. Tausina Mito Kanagi Tamoy died dinang cocono cuppadi nang su aina nangi aina ngasi aigi nupi aigi begam mamtaz kaina bagi maina sagle basigumna atopa mito kanagi thamoida mahaki loina bi kaina bagi masak tu panganing de nang bhaning de han ne nang na paw hong ne na adai da mana hai he Hindustan ki mabungo ning thaurel khibik ki mapure nungumna phana kallabi thamoi oiduna Karamba mamana siba masana manakta leiraga kaptaba mama kana yaubagi samrat kapkani thamoi pen kapkani aduga dunia sin mathungna laugani begam Mumtaz gining sing mahal sabada aigi samurat sire haina laugani kapkani thamoi pen kapkani Sima, thank you very much. Yam nungaje ado hojik lila di mayam amni aina hangbana walagani ado tasengna khumbigadori si semani manglengsin biri se aduna pukai ni aduna lila mayam gi phaja phaja ba dialogue mayam ado ngasi gi sajil wari sina su aroi banate ado mathang wari sanabi tanja su phangbo jage sene su bibira knet mana I logjege ado laksening si hojik sofa manipur manung da pangthokpa competition aduga manipur gi mapan da pangthokpa hai tare and theater gi sumaina drama gi competition je jury win chatpagi information ma biche magi bible data se phangjeri ni se kodam win Allahabad Patiala da Dehradun da aduga katakta kamai khali kamai chalui do kamai jury we bisi matip tang tentang habi ai ihan hana jury oi badi ai Allahabad na ihan hana oi maram de na yam sangna Allahabad da in work torakpa aduga masi aina haiman banate taseng bada akoina matamdu da naha moina lilasi tawrak padanya moigi leiriba mi singsia aina Allahabad ta thungbada nangi play kedongoino hangnei masi dei haijan manate yam fake ne aduna aigi play si hek tawbada whole si yam seng ba wafam da whole se am sawi karamba whole no mehta auditorium kawi akoi Amitabh Bachchan hoina Prithvi Power ba Amitabh Bachchan hoigi theater tawfam adugum hall amakhakni aduda play tawbase mi se phambam si kona dadana lepe matamda igi stamina yam phajana lei
aduga aigi voice khara haweba adudana chawgraba hall do nil kai na mayam na haibi bani ko isana thagat pata hoide isana hai hena loba lali hena waja sing na takpi rami do adu maina lila si matam sang na tawrakpa adagi tawraga su aina isona sanbi dana kaigumba award amam sum phangba khotpa sidagi mayam sin aibu khangbi ba oikhre ada mamai dadi aisi ai lila kumdana aina theater ma sagat charaga hek puraga chatpa khotpa si tawe tawbadagi moin aina ihan nan ba ina team ma puraga chatpa aina semjaba team ma puraga chatpa sanang juri gi phambam da phammo haina hai ado aina ai matik sadi ai mayam dagi tamjagi ge ai phamoi hada yada da moina singjalaga maina oikibani adagi di kar maina tawno khangde habdi moisi mari di loina leina ba male adagi Patiala da kauri Dehradun da kawi Katakta adagi Katakta mafam ani lei akoi Mahapatra gi ama koi Kartik gi ama adagi Orissa da kano kogi Spandan Rourkela da Karida mafam singda Ishorna sanbidana juri si adum kaubi bani jam nungai je simne adun da hoji bior sing sanajari bo wari si yamna atangba yamna value based oiba yamna pure ni aduna ichemagi Chandani gi thamoi degi tholokpa adu thengna birak experience ko dimuk libiri asigi hona birak pa mayam sigi damakta khoina karmaina sak khangbi ba changge habesigi matang dani aina phangjari ba sigi chemagi biodata degi ne reflect tawjara thamjiri se Natya Suri Award Allahabad da masi pibi ba award ni adu sigi award si 1999 da phangi aduna Allahabad Natya Sangha sina pibi rakpa award ni Bharat Puruskar 2009 da masi Antara Sangeet Vidyalaya West Bengal pibani sigi mathangda Spandan semna hakta pire Spandan Kala Gaurav 2009 siju 2009 de phangi Rourkela Orissa na piba adagi Natya Bhushan 2011 da Theatre Movement Katak Orissa na pibani sigi mathangda hojiki National Judge Award 2011 by Katak Orissa sigi mathangda muk Chaubi Devi Award by MDU sina piba award sing si masi tholabi isema Chandani ni aduna best actress di habi bagumadana 1989 adagi 1998 all Manipur short play drama competition adagi best actress pangini adagi 1990 adagi 91 93 94 95 97 and 1999 si civil service drama competition da best actress award si semana phangbire national gi wena 1990 98 99 all India dance and drama competition Allahabad sinba masida award mayam si best actor ki phangbire all India dance and drama competition 2014 15 Rourkela Orissa se pangtokpa artist wena saruk yabi motam su best actress award si phangbire khwadigi hena jauthok seribadi Bastar Natya Paraf 2091 aduna masi Jagdalpur Chhattisgarh simusu phangbangam bire ado all India radio Imphal gi approved artist wena Durdarshan Kendra Imphal gi approved artist wena a great artist wena 2018 dagi hojik si lila all India radio Imphal da kumbiri mayam pelan biri tuan be lila si yawi dena ikoida semagi phajaraba khonjel se masi tawira disma khonjel habisini khonjel si chai jo habi matam da aise khonjel si khara hawi na habi bodo is something yam unique oiba ada khonjel gi damakta kari tawi masi ma ponung dege dum Fazara ba konjel mo dum la abra kari sim singi korpe kamai to ai thodok pa masigi care lo ba leijade hajuk phawda su ai kaim tok de edi adum ishorna pibi ban chaba thap ko de kamai to konjel gi ni kan khallaga chaba ya ba ya bole mayam sai se dum sai adu atopa theater na taba sima kitang hadu kanda tongan ba art form sing lei film gi uji panbidi kari de to bi atopa de kari yawi ai thodokpa topa theater lamda di ai thodokpa yaw di ai MD de khoi MD gi de ai members oijeba aduduna MD gi without permission atopa da yawbasi allow tawde aduga marakta lam hendana ai se khoi gi kano da khuyathong asida leiba theater kari moi apun ba theater da lilam yaw salure ade ai se tan thok tranga tawe pa ya di khoi dia film gi line da di kramai samna bi kari film se moi na ai se haiti na
Kanbra natraga isakti haira khangdi neglakti film ki kanggu sina isi masi neglak tabai si sakti bagi aduga wali haita bagi neglak tabu oiramoi isi mas sangradi ate artist sing loi namuk tum matare si matare neglak tabu mana oiramoi da aina pukari lai doino adu rasangi karigi tele serial me ham nambu kop sai daga sungao yaudi akoi MD gi hingjar I matam baksida habdo adudi DDK Imphal na namdana hojupau akoi gi record tu lei sometimes adum thabi re hana mi singna adum haire aduga thoidona moina sima yaw kholo haibasu leite aina sunya yawge khoke kaisa iswai hairu daba adura kaimok tokdi aina khanja ise isak thibagi natraga haidabagi ne wanom saring piru bagi adugi apa masu leitaba alagi somna kandigi tanja chada brana karino hairek swaida miss tong ba do tasing badi artist ki chap chaba magun awang thaki quality sidi se madun tungna lerebani duna masidi treasure mani adu swaida mung laksani si akoi hanak taja bani do sena fellowship phangi haidana kari da phangbuno adu kari no sena fellowship to president kanone ai Ministry of Art and Culture saida ai masi amarom da hairagadi tumam dai da palo ba haitare ngallingai matam da di isagi issue gi kari gi kwa family gi aisi personal life gi kari gi tawringe da thoidokpa ithok to hogdre ada haji hujik sa still ai khara wa khara tawge hana ahan budi oisala aba adu oragasu ai kai gum khara di tawge ne hana khallaga aina Ministry of ibona panbira amnin matek mahaijage ba Ministry of Art and Culture New Delhi da in a project kama ai dilama tawjage haina ai mamang 2016 da da thagi bane laibak phadana mo interview call to biraktana ai sama attend tawi aduga then ai bu khanbira e adugi project to ma ai tawjare aina nungogi tengtha khol ngasai haigi ba play dugi kanoda tawjai adu ai lupa ministry na ai gi lupa lakani ibira kwa ai pesa khara moigi lakamaga makhai lakhre remaining koi UC thar kanda lakada badu laktri duma laijagre adu mathang da di aisema sidi ya baza ni ne aisu tawbe yai ne na haibdi aisi tawhogdri aisi pangre da haidi wakhra tawba phai na khallaga mathang amani thana hona jabasda senior fellowship si mayam na fellowship kaina tawse aisu fellowship thaning bagi kari kumba ithil amadi leije mamang dagi leikre adu ai madugi chen bagi chong bagi de ai personal life sina maram oiraga ai sum ai burden se amana ai kano depend upon me oihraba family members se adun ai kya chel hodre handak chen bani chen ba mane ai thaja bani adu ishorna chan biraktana ai khan bi re ai tawjeri bi ai thesis ti kari no na hairaga Manipur da ekoi theater se mamangi matam dana kamai to ba past present and future of koi lady kano sing se artist sing se mogi kano gi theater gi kano si kadai bhawba leye kari no kare oirak pa yai kari kain haibana sing bagi maram dai thesis izabane Manipur gi theater to biriba adi haibadi Chenjariba, Chongjariba, activist Karino, Baruina, no piece in the kitchen focus to also have BBI. Karino kitang habiramo, a quick mind to sige, Raman, chocolate and sige, a quick camps hang a sucker again, Raman and sige, Raman habi. Theater si ay isa mina Haziki o matang sida in a matiama palabada. Mayam nai Chandani di film yadavani aduna ni na adum aina base to basu kana na haibira ko yawi ai yadava laite nelak tabni na aina khume aduna taseng badi ai theater ne hena pamjai ai sanga ba ai sahi kunthra ga humdoi kunthra mari ai theater si tawjarakpani 1986 tagi yawjarakpani Manipur dramatic union da adugi matamdu da ai kano stokre oja tongbra da leiring edanya oja tongragi theater da yawring da ikano air gi approve oikre aduma in togdana togjerak pa theater ai ngasi bawga togjerak pa sida ai khoi si nupi se
nupi haibasi laisabi yamna freely work to bayai adubu aikoigi theater haibasi the base tawraga atopada phataba site tawbidaba aigi wakhalonda oja guru singna takpiram bagi matungina aikoigi theater haiba lamse aikoigi theater haiba pak chawkraba ipaksi sana dagi henna taruba adugumba ipak amakhakni masida akoina amot palangjan bidaba yamna sengna wak to biba aikoi artist singje artist haibasi simaina tawbore haibasi miyamda khangan ba mapami yam sengna ai ngasi waguda ibungo mina di isaki tawga se akoina keba mawbasi uraga ai phajai haiba nattaba akoina keri ba tawriba ai yam keba misak aman ai yam keba si pamjai adu mina uraga masi drama yawi apawi ni kanom torongani na khalangwani but ai ngasi bhawada ngasi oiriba aigi phibam aigi sahi matang sibawada ai punsi da bi khanate maramdi mina haigani he khanaro bada kanom ngangna phana saunga so aina ai khanaba yade na khalle kari ge moin haira kadin drama ya phawini aduna ne adon ai drama haiba sida adugumba se ohening daba aduga aina amakhak aigi yamna wholeheartedly aina thamo yam sengna aina imitagi ipi tana amakhak haijani Haji laibiri ba artist sing amadi ikhada horakpa agi next generation na akhoi nupi singna nattaba sinjak charaga akhoi artist singna nattaba nisha sijinna base tawbiga no simatang de request thojani yam nunga je chima tasi ingna masi thamoi dagi tholpa apelni aduna yabibum stoi tabir putima meng tabir puni marwene nupi go bising aduna art ki lamda khungda biduna theater bu tawu sinu film tawu sinu artist gi taseng ba yamna clean weba masak amadi matam chupada khoi puraga chachi masina manipur gi art ki manipur gi theater gi manipur film gi phajaba masak mamtam chupada akoina thalamba ngam dawrini haji se gi apabi wakalun si khwadin chumne dwan logji danga yam ten matam do unajabani do wali chawrapam sanajare adu yamne sananingi adu matam sinadi amo khosi matam gi manai ni permit torokri anu lusen baya lusen nabagi tanja silai adu sema aina thamjini bodi marwena Makokthongba puthokchariba production team gi maike de whole eyes tv maike de gai viewer singi nungsijar viewer singi maike de gini matam sangna pambiri ba field sida chatpi bangam boy view anai yawi ganu aduna tasengna mayamna kalakna ba artist mo gi 5 khajba gun punmak to matam sangna miyam gi damak madu leiba oire sunu haina ai sembi bam pham da thong jeri semam gi damak aina sumadu pamjai ai matam sangna na deyek na miyam gi seba tawba oijage ai bungasi miyam na nungsibidana manipur gi praja singna madi manipur gi mapanda leiba aikoi maitei haba jati singna aina tawjari balam sida ai bu nungsibidana kanagumbana ai bu kunti sabi ga na haibiba aina dialogue tawba aina Mahabharat ki kunti sabada aina tawjari ba dialogue ta miyam na penbi duna nungsibidana takpirakpa kaya aina yam harauna phiga usana loksinjai aduba aingonda ai thoidokpa chauthokpa ai kunti sabini hana pongjaba su leijade miyamgi seba matam sangna tawbo oijage ai yam nungai je nungsidaba phajaraba ichemagi wafam singsi thamjabaga loinana ngasi gi matang sida Makokthongbasingiwari losinjare meng tabri viewer sing amuka hanna